इचिनाव मैम लाइफ लाक्पिसी लाइफ तंगा थोंगे ngarang तो नहानजोय वीडियो थांगत ngam ngasi su वीडियो थांगत ngamdre ado ngasi gidi live थाजरके aduga खतंग मेक सिंग मवात कनी को माइरुम से जो अखोय मतम अखोय जोटी खांग तो थोंजबनी मैम से जोटी खांग नि मैम दुनों लगी पुखतरक जोटी खांग नि असिगे से थोंगसे मारे महाव से माखि तोंगान मा लैजबने बको मैम अदो सिगा लेरे मांगोंदा हाफदब मचनजे असिगे सिना खामिन सिंबि लेरे दे आलू लेरे असिंगा को गुवाहाटी ददि असि सिंगा से हैबा हा बांगोर से अखोय बिगा मसादनी बको मैम बांगोर है लासु है ला अदे से नाकुपी से ngasi हेक्टर मा गिदा पानमनी ले मोरक सिगा लेरे को मोरक तंगाय तंगाय तौद्री तौरे रा मपुम बो होय न होय मैम कम ऑन लाइक लाक्यो इचिना मैम ना थोंगसे कुमाय कुमाय ना थोंगे से येंगमिनसे मैम से आइगी रूम नते अखोगी मिंफावबा अखोगी थाकोंगी रूम नि मैम ना थोंगसे येंगिसी अदुगा माकी मचन मरांग हाबनबसे खाली खाली बोई अतै दि लैत्रबो हासलुदना खाली खाली अते नंग मतुदि खरा जावे मरोय सुबो तेगरा अतै लो जावसे तो लाइट से खतंग मम्मे को मैम माय लाइट से खतंग मम्मे स्टेन गरि जाव फ्रे मैम आई तविसे सुम कोई खुद की सुम तौरगा तौबी जोनिबा मैम से सोंगे रोटी खाने तो वही जांग जो मुन गले मैम लाइट शेयर तो वही मैम लाओ सासे अखोय कसागी अनमबदी अखोय तावर थोंबिसे अनमबदी तावर थोंगे अखोय ngaतोय थोंबसे क्या अखोयना कई तारे खुलोजबा सागनदबा हाय तारे को मणिपुर रोमददी ngaतोयसे यामन तोय नत्र नागमा ओ कसारोमददी कनो तोये को अनमबना तावर सागन चाय हाय तारे को पीस चाबसुना खरा पामजबा अदुननि याम ngaतोयसो अमदा नोंमदि थोंगकनी सोयदना थोंगकनी यौ ngaतोय थोंबगी नो हापचारके रेसिपी आदरे माइ रूम से सोना अखोय एडजस्टेबल फैन जाउदबनी ना मैम लोय मैकू से सोना पाइथोरे ना हाम नबो पोसे सिगो ना हापगे वाजे मी ngतंग लैबनी ने पोते गसे याम लैतेदा ngaje सिगो इन थांगबना फरने सिगो से सिगो को अदो अखोय लादा तौरगा पा मुबांग सथरके थोंबा लोय फाउ मैम कनो तौगे लाइट थाजगे मैम कुमाय तौगरगे मैम मैम जेंबिसी मखा ताना तब तबना सेसु नेटवर्क फैये ना कनो तौजबनी को फाइदि दा एकदम जर्नी फंगिसे अखोगी नेटवर्क से ओरिजिनल नेटवर्क हाय तारेने को दो आइगी रूम ददी नेटवर्क से फंगदेबा 4G फंगी 4G फंगबजे वाइना को 5G मोबाइल दगी थाव जांग माबंगे कुटपनी ने खांग कुटपनी थाव खतम जाम धोक जो किसे बुदी काइदे तम थाव नंगे मनम बो नम देने का धरा नेरा
Nakon ako. Kali he. Mem tanai ko mem sak jing ba akoi sak ka di yam phai da sak ka se samlo khan man de da matan raun yam thar je mem akoi family ye lik pani na wa nga se khatang kali law je se ahum lai jare piece ahum lai jare siga piece ahum lai jare asena thum haung na thong ja ge mem jing bi si matang nga thong bagi style se mem amaga manade do ngasi di naku pisu lai ne aduga paspuron se jaw ba ma oi ta ko paspuron lai ba paspuron ne ba jai tha ke mem ti lau chanam ne jai aro ngasi di naku pisu lai ni na phajana akoi na sumai naku pi na ka thong ma se akoi di ti lau chanam je jai khan de Mana lah? Kenapa itu mai mana ke tambah je luai dia bah, nampak kobar sakal ya bah. Itu yang bah. Dara nanti thire, agang amai awre. Do hendak puja ke jum kumtha ke tau bani. Do puja se luai ke luai roh je hangde sonda tu irang kan nakal le, adugai doi mathak tu nong su kan le. Nanti thire bah, hangai me dara nanti thire bah, thire. Pakang ngồi với nhà thì đó chị pakang xa là số cắn nó thì đó khơi xe chị sao với đi xa với ai pakang xa với ai khơi phun là đó khơi cái gì này ngoài cái gì có pakang xa nó bị khơi khơi phải phát triển cái này có ôi cái sai cái này Kasagi ni do hugyo si Guwahati da lai jabo ko. Guwahati da tharok taro lai bani. Mai lai chắc tang ni mamme do mem. Sonda na tak hanga chare. No ke jaw iron mam jaw tu ra ke no. Ho ka tang ula dra ni jab he mem koi ke da re ko. Thabak cha ka da lai ba ko jing thang. Ma khong ma ta cha ka da lai ke du ba khoi po taw ra ga po sa ra ga. Tapos sa tuwi ni ma'am. Tama. Nang maming mana pam thong le nil komol sinha ai kana no. Nang maming mana pam thong le ke ba. Sa ko yam bam maming mana pam thong le nil komol sinha kasa kai kun gi no ai. Ako kasa sunai tandam le kai gini. Kay thabak tawge habida akhoi sam na akhoi MRF ta akhoi tayar da dispatch tawgeri Manipurom da thaba akhoi Guwahati manung da thaba Tripura thaba loi na akhoi siragi ni loi na chali je Manipur da ni chali ba myam do akhoi Gudam da ni chali je warehouse gi ko myam tayar MRF ki Gudam da dispatch ki sister lageri myam lon ga loi soja le te iron miron thai mai đây cái lâu rất ra rồi mẹ máy nó thùng bằng nga số hầu ra này nga ngồi và không ngồi style mai cái mà phong gì cả tăng lại chỉ mâm đi mâm mi coi mẹ vào đâu bị rồi nghe thật này màu cái nó cái này là cái bút về nó cái gì này màu thì chúng ta lấy ra Jagi salaga phangna bai ni angang singa som kai ki hoyo jano nilkamol singa se yama ka godra kai ka no khangre kanana haliba kanana kai ka iba adu di khangre ado Lakshmipur bi hoita ga di puja ko pada sum phangna se yam se je hoi last ko
ꯑꯩꯈꯣꯏ ꯂꯥꯛꯇꯣ ꯀꯧꯋꯦ ꯑꯁꯤ ꯒꯨꯋꯥꯍꯥꯇꯤꯗꯅ ꯀꯩꯅꯣꯝ ꯍꯥꯏ ꯀꯧꯕ ꯈꯣꯠꯄꯩ ꯃꯥ ꯍꯥꯏꯔꯝꯕꯗꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯁꯤ ꯅꯍꯥꯟꯅ ꯁꯤ ꯉꯥꯁꯦ ꯃꯤꯔꯒꯥ ꯃꯆꯥ ꯍꯥꯏ ꯂꯩꯔꯤꯕ ꯃꯥꯏ ꯃꯩꯁꯤꯕꯨ ꯑꯣ ꯈꯥꯡꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯣꯠꯀꯤ ꯈꯥꯡ ꯑꯃꯨꯕꯗ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯃꯩꯁꯦ ꯀꯟꯈ꯭ꯔꯗꯤ ꯐꯖ ꯀꯟꯕꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯑꯣ ꯍꯣꯖꯥꯏꯒꯤꯗ ꯍꯣꯖꯥꯏꯗꯤ ꯂꯥꯞꯄꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯍꯥꯐꯣꯡ ꯂꯣꯝꯗꯩ ꯆꯠꯄꯅ ꯐꯒꯗ꯭ꯔꯥ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯕꯤꯕ ꯂꯩꯔꯒꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯄꯨꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯣꯏ ꯁꯣꯝꯗꯒꯤ ꯍꯣꯖꯥꯏ ꯂꯪꯀꯥꯔꯣꯝꯗꯒꯤ ꯂꯝꯗꯤꯡꯂꯣꯝꯗꯒꯤ ꯆꯠꯂꯒꯅ ꯐꯒꯗ꯭ꯔꯥ ꯍꯥꯐꯣꯡ ꯇꯥꯔꯒ ꯀꯣ ꯑꯗꯣ ꯁꯤꯂꯣꯡ ꯂꯣꯝꯗꯩ ꯆꯠꯄꯅ ꯐꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯀꯣꯛ ꯁꯥꯔꯦ ꯃꯌꯥꯝ ꯁꯤꯂꯣꯡ ꯂꯝꯕꯤꯁꯦ ꯐꯠꯇꯦꯗꯤ ꯍꯥꯏꯅꯩꯀꯣ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯄꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯈꯪ ꯑꯍꯩ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯝꯇ ꯍꯣꯠꯁꯤ ꯇꯥꯃꯣ ꯅꯪ ꯄꯥꯁꯄꯣꯔꯠ ꯀꯩꯀꯥꯡꯗꯣ ꯄꯨꯔꯛꯑꯣꯅꯁꯦ ꯉꯥꯏꯈꯣ ꯁꯦꯝꯗꯤ ꯃꯨꯜꯂꯦ ꯉꯥꯏꯈꯣ ꯇꯞ ꯇꯞꯅ ꯂꯧꯊꯣꯛꯀꯦ ꯌꯥꯝ ꯃꯨꯟꯅꯁꯨ ꯇꯜꯂꯦ ꯅꯝꯊꯤꯕ ꯑꯃ ꯐꯥꯎꯕꯅꯦ ꯍꯣꯏ ꯁꯨꯝ ꯈꯔ ꯍꯥꯎꯗꯣꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯔꯤꯕꯣꯞꯀ ꯂꯩꯕ꯭ꯔꯣ ꯍꯔꯤꯕꯣꯞꯀ ꯂꯩꯕ꯭ꯔꯣꯕ ꯃꯩꯇꯩꯒꯤ ꯈꯨꯊꯣꯡꯗꯣ ꯇꯧꯔ ꯌꯣꯡꯆꯥꯛꯀ ꯂꯩꯔꯗꯤ ꯌꯣꯡꯆꯥꯛꯀ ꯍꯥꯞꯆꯜꯂꯣꯗꯅ ꯂꯣꯏꯈ꯭ꯔꯕꯣ ꯃꯦꯝ ꯌꯣꯡꯆꯥꯛ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯄꯥꯁꯄꯣꯔꯠ ꯅꯥꯈꯣ ꯑꯝꯇ ꯅꯥꯈꯣ ꯃꯝꯃꯤ ꯃꯥꯏꯁꯦ ꯈꯣ ꯅꯥꯈꯣ ꯁꯦ ꯑꯍꯥꯟꯕꯗ ꯃꯔꯣꯏꯁꯦ ꯍꯥꯞꯄꯦ ꯃꯌꯥꯝ ꯃꯔꯣꯏ ꯍꯥꯏꯕꯗꯤ ꯄꯥꯁꯄꯣꯔꯠ ꯍꯥꯏꯅꯩꯀꯣ ꯑꯩꯈꯣꯏ ꯁꯤꯒ ꯑꯗꯨꯗꯩꯗꯤ ꯅꯥꯀꯨꯞꯄꯤ ꯆꯥꯏꯔꯦ ꯅꯥꯀꯨꯞꯄꯤꯁꯦ ꯍꯣꯖꯥꯏꯔꯣꯝꯗ ꯀꯔꯤ ꯍꯥꯏꯅꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯖꯦꯅꯝ ꯍꯥꯏ ꯑꯗꯩꯗꯤ ꯅꯥꯀꯨꯞꯄꯤꯁꯦ ꯁꯨꯝ ꯍꯥꯏꯀꯣ ꯃꯅꯤꯄꯨꯔꯔꯣꯝꯗꯅ ꯅꯥꯀꯨꯞꯄꯤ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯥꯎꯈꯠꯈꯤꯕꯗꯨꯅ ꯅꯄꯥꯛꯄꯤ ꯀꯣ ꯃꯌꯥꯝ ꯃꯐꯝ ꯃꯐꯝꯒꯤ ꯃꯔꯣꯟꯅꯤ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯃꯊꯛꯇ ꯑꯃꯅꯤꯒ ꯁꯨꯃꯥꯏꯅ ꯆꯥꯏꯔꯣ ꯑꯗꯨꯗꯩꯗꯤ ꯂꯣꯏꯔꯝꯗꯥꯏ ꯐꯤꯅꯤꯁꯤꯡꯗ ꯑꯃꯅꯤꯒ ꯆꯥꯏꯕꯀꯣ ꯁꯤꯅ ꯑꯩꯒꯤ ꯏꯁꯇꯥꯏꯜꯅꯤ ꯍꯔꯤꯕꯣꯞ ꯂꯩꯔꯗꯤ ꯈꯔ ꯇꯤꯡꯁꯜꯂꯣ ꯍꯥꯞꯄ ꯌꯥꯏ ꯍꯧꯖꯤꯛ ꯁꯤ ꯇꯥꯏꯃꯤꯡꯁꯦ ꯍꯔꯤꯕꯣꯞ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯞꯆꯟꯕꯅꯤ ꯍꯔꯤꯕꯣꯞꯄꯨ ꯍꯥꯞꯆꯟꯕꯅꯦ ꯁꯤꯡꯕꯨ ꯍꯥꯞꯆꯟꯕꯅꯦ ꯇꯤꯜꯍꯧꯕꯨ ꯍꯥꯞꯆꯟꯕꯅꯦ ꯆꯅꯝꯕꯨ ꯍꯥꯞꯆꯟꯕꯅꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯕꯁꯦ ꯍꯩꯅꯗꯦ ꯆꯥꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇꯒꯤ ꯃꯅꯝ ꯂꯧꯈꯠꯂ ꯆꯥꯕ ꯃꯌꯥꯝ ꯅꯠꯇ꯭ꯔꯅꯦ ꯍꯔꯥꯅꯤꯅ ꯅꯪ ꯁꯣꯏ ꯇꯥꯔꯦ ꯁꯣꯏꯔꯣꯏꯗ ꯈꯪꯗꯦ ꯐꯥꯒꯤ ꯇꯧꯔꯛꯏꯅꯤ ꯈꯔꯥꯅꯤ ꯎꯔꯣꯏ ꯉꯥꯏꯈꯣ ꯈꯔꯥꯅꯤ ꯎꯔꯣꯏꯗ ꯃꯅꯝꯗꯤ ꯐꯖ ꯊꯣꯛꯂꯛꯏꯍꯦ ꯃꯌꯥꯝ ꯑꯁ ꯅꯥꯀꯨꯞꯄꯤꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯥꯁꯄꯣꯔꯟꯒ ꯄꯥꯟꯅꯔꯒ ꯊꯣꯛꯂꯛꯄꯒꯤ ꯃꯅꯝꯁꯤꯗꯤ ꯃꯌꯥꯝ ꯆꯤꯟꯊꯤ ꯍꯥꯏꯅꯤꯡꯉꯦ ꯃꯌꯥꯝ ꯃꯅꯝꯗꯤ ꯃꯅꯝ ꯐꯖ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯞꯄꯁꯤ ꯑꯥꯂꯨ ꯊꯥꯗꯔꯁꯤ ꯃꯌꯥꯝ ꯃꯥꯏꯁꯦ ꯈꯛꯇꯪ ꯃꯝꯃꯅꯤ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯥꯂꯨ ꯊꯥꯗꯔꯦ ꯑꯥꯂꯨ ꯂꯥꯛꯑꯦ ꯃꯣꯅꯣꯁꯤ ꯑꯥꯂꯨ ꯆꯥꯗꯕꯅꯤ ꯁꯤ ꯃꯊꯛꯁꯦ ꯐꯗꯤꯁꯦ ꯁꯤ ꯇꯟꯖꯥꯁꯦ ꯁꯨꯝ ꯀꯩꯅꯣ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯍꯔꯤꯕꯣꯞꯁꯨ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ ꯃꯌꯥꯝ ꯍꯔꯤꯕꯣꯞꯁꯦ ꯀꯔꯝꯕ ꯊꯥꯒꯤ ꯍꯔꯤꯕꯣꯞꯅꯣ ꯈꯪꯗꯦꯕꯣ ꯍꯔꯤꯕꯣꯞꯁꯦ ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯀꯨꯏꯔꯦꯍꯦ ꯃꯌꯥꯝ ꯍꯔꯤꯕꯣꯞꯀ ꯍꯥꯞꯇꯅ ꯃꯌꯥꯝ 이리 더우게 해라. 오늘만 하봐봐 좀디. 잠깐만. Sini zira, Sini zira. dhania, Maksudnya. muruk macu. Pada. Saya cuma pakai. Ada jangan menambah. Thumji कोई तता की थुमनी em thum em khadanga thế đặt biết lại hầu bị lại
ꯑꯝꯇ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯁꯛꯁꯦ ꯊꯤꯕꯅꯤꯅꯀꯣ ꯃꯌꯥꯝ ꯁꯛꯁꯦ ꯎꯠꯄ ꯏꯀꯥꯏꯌꯦꯕꯀꯣ ꯏꯁꯤꯡ ꯅꯨꯡꯁꯤꯡꯒꯗꯨꯅ ꯀꯥꯔꯝꯗ꯭ꯔꯣ ꯍꯣꯏ 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 ꯁꯛ ꯌꯦꯡꯒꯗ꯭ꯔꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯥꯞꯄꯤꯔꯣꯍꯦ ꯑꯝꯇ ꯑꯂꯨꯁꯦ ꯃꯔꯩ ꯃꯨꯟꯅ ꯑꯝꯇ ꯉꯧꯈꯥꯏꯈꯤꯒꯦ ꯊꯥꯎ ꯈꯤꯇꯪ ꯌꯥꯝꯗꯣꯛꯑꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯥꯎ ꯈꯤꯇꯪ ꯌꯥꯝꯅ ꯆꯥꯕꯁꯨ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯛ ꯌꯦꯡꯒꯦ ꯍꯩ ꯃꯌꯥꯝ ꯎꯕ꯭ꯔꯣ ꯁꯛꯁꯦ ꯁꯛꯁꯦ ꯐꯖꯕꯅꯤ ꯀꯃꯜ ꯈꯥꯟꯒꯤ ꯃꯅꯤꯡ ꯃꯥꯟꯕꯅꯤ ꯀꯨꯀꯤꯡꯁꯦ ꯑꯩꯒꯥꯒꯤ ꯁꯛꯁꯦ ꯐꯣꯔꯦꯟꯗꯩ ꯑꯣꯏꯔꯛꯄ ꯑꯩꯒꯥꯅꯤ ꯎꯕ꯭ꯔꯣ ꯃꯌꯥꯝ ꯁꯛꯁꯦ ꯌꯥꯔꯕꯣ ꯁꯛ ꯊꯤꯕ ꯐꯖꯕ ꯅꯣꯛꯅꯒꯨꯝꯁꯤꯀꯣ ꯃꯌꯥꯝ ꯃꯀꯤꯒ ꯇꯧꯔꯗꯤꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯔꯤ ꯃꯉꯥ ꯀꯣꯏꯕꯗꯤ ꯌꯥꯒꯅꯤ ꯃꯌꯥꯝ ꯑꯗꯨꯐꯥꯎꯗꯤ ꯇꯧꯅꯤꯡꯗꯦꯗ ꯑꯃꯁꯨ ꯀꯟꯅ ꯃꯣꯕꯥꯏꯜ ꯀꯟꯅ ꯊꯥꯔꯦ ꯀꯔꯤꯕꯨ ꯀꯔꯤ ꯌꯦꯡꯉꯤꯕ ꯊꯥꯎꯗꯤ ꯈꯤꯇꯪ ꯌꯥꯝꯃꯦ ꯃꯌꯥꯝ ꯊꯥꯎ ꯈꯤꯇꯪ ꯌꯥꯝꯊꯣꯛꯈ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯆꯥꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯝ ꯇꯧꯔꯣꯏꯅ ꯈꯟꯖꯩꯀꯣ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯝꯇ ꯌꯦꯡꯁꯤ ꯀꯩꯀꯩ ꯂꯩꯕ ꯑꯩ ꯈꯪꯗꯦꯅꯦ ꯀꯩꯀꯩꯅꯣ ꯍꯥꯏꯔꯝꯃꯤꯁꯤꯕꯨ ꯃꯥꯅ ꯃꯆꯨꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯃꯆꯨ ꯍꯥꯞꯄꯦ ꯃꯆꯨ ꯂꯥꯛꯑꯦ ꯃꯆꯨ ꯂꯥꯛꯑꯦ ꯃꯆꯨ ꯍꯥꯞꯈ꯭ꯔꯦ ꯃꯆꯨꯁꯤꯅ ꯀꯩꯅꯣ ꯂꯣꯏ ꯈꯔ ꯈꯔ ꯂꯣꯏ ꯍꯥꯞꯄꯒꯦ ꯃꯔꯣꯏ ꯑꯁꯨꯕꯁꯤ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯐꯤꯅꯤꯁꯤꯡꯗ ꯑꯃꯨꯛꯀ ꯍꯥꯞꯆꯟꯕ ꯁꯤꯅ ꯙꯅꯤꯌꯥ ꯍꯥꯏꯗꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕꯗꯣ ꯑꯗꯨꯗꯨꯅꯤ ꯍꯧꯕꯤꯕꯤ ꯂꯥꯏ ꯇꯥꯛꯄꯤꯗꯕꯤ ꯂꯥꯏ ꯂꯣꯏ ꯍꯧꯕꯤꯕꯤ ꯂꯣꯏ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯆꯨ ꯐꯖꯟꯒꯦ ꯈꯔ ꯁꯦ ꯃꯥꯒꯤ ꯔꯨꯝꯁꯦ ꯂꯥꯏꯠꯁꯦ ꯈꯤꯇꯪ ꯃꯝꯃꯦꯀꯣ ꯃꯌꯥꯝ ꯁꯣꯝꯗꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯡꯉꯛꯄ ꯃꯥꯅ ꯌꯦꯡꯉꯤꯅꯤ ꯎꯆꯦꯛ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯇꯥꯔꯨꯅꯨ ꯃꯌꯥꯝ ꯏꯁꯩꯗꯤ ꯊꯥꯕꯤꯔꯛꯀꯅꯨ ꯍꯥꯏꯃꯤ ꯏꯁꯩ ꯊꯥꯕ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯅꯕ ꯊꯔꯣꯏꯗꯤ ꯆꯨꯞꯇꯦꯗ ꯊꯔꯣꯏ ꯆꯨꯞꯊꯕ ꯃꯥꯜꯂꯦꯔꯣ ꯊꯔꯣꯏꯗꯤ ꯑꯩꯈꯣꯏ ꯄꯥꯝꯖꯩꯌꯦ ꯊꯔꯣꯏꯗꯤ ꯄꯥꯝꯖꯕꯅꯤ ꯃꯌꯥꯝ ꯊꯣꯡꯕꯩ ꯆꯥꯕꯩ ꯎꯠꯈ꯭ꯔꯕꯅꯤ ꯆꯪꯉ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯑꯦꯛꯗꯝ ꯆꯥꯕꯌꯣ ꯀꯔꯤꯌꯣ ꯁꯛ ꯐꯖꯕ ꯊꯤꯕ ꯍꯥꯏꯁꯦ ꯇꯣꯛꯅꯔꯣꯏꯁꯤ ꯃꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯅꯣꯛꯅꯔꯤꯕ ꯅꯪꯁꯨ ꯏꯁꯣꯔ ꯍꯥꯏꯕ ꯃꯥꯛꯇꯨꯅ ꯁꯦꯝꯃꯛꯏꯃꯤ ꯁꯦ ꯁꯨꯃꯥꯏꯅ ꯃꯔꯣꯏ ꯃꯄꯥꯡꯒ ꯀꯥꯗꯅ ꯏꯁꯤꯡ ꯃꯆꯨꯝ ꯑꯃ ꯍꯥꯞꯆꯤꯟꯁꯦ ꯁꯛ ꯊꯤꯕ ꯐꯖꯕ ꯍꯥꯏꯁꯤꯗꯤꯀꯣ ꯁꯛ ꯊꯤꯕ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯅꯣꯛꯅꯗꯦ ꯁꯛ ꯊꯤꯕ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯑꯊꯤꯕ ꯂꯩꯖꯥꯠꯅꯤꯀꯣ ꯁꯪꯁꯥꯔꯁꯤꯗ ꯃꯄꯥꯟꯕꯨ ꯊꯣꯛꯑꯗꯤ ꯃꯣꯡ ꯎꯔꯤꯁꯦ ꯃꯌꯥꯝ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯤ ꯊꯣꯛꯄꯤꯌꯣ ꯑꯩꯈꯣꯏꯗꯤ ꯗꯨꯅꯤꯌꯥ ꯘꯥꯠꯀꯤ ꯏꯁꯤꯡ ꯊꯛꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯒꯨꯍꯥꯇꯤꯁꯤꯒ ꯂꯩꯖꯕꯅꯤ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 200ꯅꯤ ꯌꯨꯝꯁꯦ ꯂꯥꯞꯆꯔꯤꯁꯦ ꯁꯨꯃꯥꯏꯅ ꯃꯔꯩ ꯃꯨꯟꯅ ꯃꯨꯟꯅꯕ ꯑꯝꯇ ꯀꯨꯞꯁꯟꯁꯦ ꯃꯤꯅꯤꯠ 2-3ꯒꯤ ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯐꯥꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯗꯣꯅꯤ ꯁꯛ ꯊꯤꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤꯗꯤ ꯅꯣꯛꯅꯒꯨꯝꯁꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯤꯅꯤꯀꯣ ꯈꯣꯡ ꯈꯨꯠ ꯇꯦꯛꯇꯕ ꯃꯤꯠ ꯅꯥ ꯌꯥꯔꯤ ꯈꯣꯠꯂꯤ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯈꯣꯡ ꯁꯣꯏꯅꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯅꯤ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯁꯤꯅꯦꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯗꯀꯣ ꯁꯛ ꯐꯖꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯍꯥꯏꯁꯦꯀꯣ ꯍꯩ ꯆꯥꯁꯨ ꯀꯥꯝꯃꯛꯏꯌꯦ ꯇꯟꯖꯥꯁꯤꯒ ꯀꯌꯥꯔꯛ ꯀꯥꯞꯄꯒ ꯌꯥꯗꯣꯏꯅꯣ 2ꯔꯛ ꯀꯥꯞꯄꯒ ꯌꯥꯗꯣꯏꯔꯣ 3ꯔꯛ ꯀꯥꯞꯄꯒ ꯌꯥꯗꯣꯏꯔꯣ ꯃꯁꯤꯅ ꯂꯨꯖꯕ ꯆꯠꯈꯤ ꯁꯔꯛꯁꯤꯒ
Sa cà phê củ qua thì làm tức lăng mà nó nhiều mèo tức lăng nào cái mà sẽ củ qua thì nó thầm mà đi mang cái trái giang thùng mà nó có quan trà để mình tôi hạt chỉ ba giờ bây giờ kia hai bây giờ nó thùng giờ bên đây quoi pura mà chạm mà ta đã là cái kiêng cái cốt cái ra cái ta đã là cái hình chạm mà này mang cái thùng mà thạc nó bắn gì mà quoi à rồi mang cái chú xung thôi thôi thì mày YouTube hàng cái này không phải mềm là hàng nào phải xếp bù là cái quoi mang chú hàng này nghĩ ra đi mềm bye bye ama thô cái lên cùng mình sửa qua thô cái đấy à rồi mềm cái răng cái gì răng hỏng đấy cái mềm thế không gọi thế này nên gọi hạt cái đây ha cái nó cầm thế rồi à ăn cái cầm cái chân nè bay chèn giờ có cái basmati đấy cả tăng này thật là có chèn rồi thì có mà năm nuôi và chèn rồi có mẹ dễ mà năm nuôi và pura apa cái một thật là cái chạc thế một thật rồi một cái đấy mai cái rồi thế mai cái lấy thật lấy không lấy xin gì khꯪꯗꯦ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯅ ꯍꯥꯏꯔꯤꯃꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯦꯘꯥꯂꯣꯏꯒꯤ ꯂꯝꯕꯤꯁꯦ ꯌꯥꯏꯒ ꯌꯥꯗꯦꯒ ꯆꯠꯂꯤꯒ ꯆꯠꯇꯦ ꯑꯩꯈꯣꯏ ꯒꯨꯗꯥꯝꯗꯒꯤ ꯆꯠꯄꯗꯤ ꯍꯥꯐꯂꯣꯡ ꯇꯥꯔꯒꯗ ꯑꯅꯝꯕ ꯆꯠꯅꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯨꯗꯕꯅꯤꯅ ꯈꯪꯗꯦ ꯃꯣꯏꯁꯨ ꯃꯦꯘꯥꯂꯣꯏꯗꯒꯤ ꯑꯅꯝꯕ ꯆꯠꯇꯦꯕ ꯁꯤꯜꯆꯔꯣꯝꯗꯒꯤ ꯂꯥꯛꯄꯁꯨ ꯃꯣꯏꯅ ꯂꯥꯛꯇꯦ ꯁꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯁꯨꯝ ꯍꯥꯐꯂꯣꯡ ꯇꯥꯔ ꯂꯥꯛꯑꯦꯕ ꯃꯣꯏꯁꯦ ꯗ꯭ꯔꯥꯏꯚꯔ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯗꯣꯏꯁꯤꯅ ꯒꯥꯔꯤ ꯃꯆꯥꯅꯦꯕ ꯄꯨꯗꯣꯏꯁꯦ ꯑꯗꯣ ꯍꯥꯐꯂꯣꯡ ꯂꯣꯝꯗꯩ ꯆꯠꯁꯤꯔꯥ ꯃꯦꯘꯥꯂꯣꯏ ꯇꯥꯔ ꯆꯠꯁꯤꯔꯥ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯗꯣ ꯊꯣꯛꯎꯕ ꯂꯥꯛꯀꯅꯤ ꯈꯪꯗꯦ ꯈꯪꯗꯦ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤꯅ ꯒꯥꯔꯤ ꯃꯆꯥ ꯂꯝꯕꯤꯁꯤꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯅꯤꯕ ꯃꯃꯥꯡꯂꯣꯝ ꯆꯠꯄꯗ ꯐꯥꯁꯤꯈꯔꯦꯕ ꯈꯪꯉꯕ ꯂꯦꯟꯁ꯭ꯂꯥꯏꯠꯀ ꯑꯣꯏꯗꯅ ꯑꯗꯨꯅꯤꯗ ꯅꯣꯡꯁꯦ ꯉꯁꯤꯗꯤ ꯑꯝꯇ ꯍꯥꯡꯉꯁꯦ ꯃꯈꯥꯗ ꯊꯝꯈ꯭ꯔꯒꯦꯗ ꯑꯝꯇ ꯑꯣꯠꯁꯦ Rồi mà lù lù mùn lét rồi mấy tôi xuống phút nó sâu sâu nó xuống mùn giá nó sao cái này chết lại xem mày là cái mày mà chú giúp phải rồi mày ai gọi là giúp phải đấy mà chú chứ phải chú gồng một tí này chứ phải chú gồng mà lấy cái này phải cọc thuộc từ là không à ꯒꯥꯔꯤꯒꯤ ꯃꯨꯕꯤꯟ ꯁꯤꯜꯂꯦ ꯑꯗꯩꯗꯤ ꯕ꯭ꯔꯦꯛ ꯑꯣꯏꯜ ꯁꯤꯜꯂꯦ ꯀꯔꯤꯅꯣ ꯁꯤꯟꯕꯗ ꯑꯩꯈꯣꯏ ꯁꯨꯝ ꯉꯥꯁꯤꯗ ꯂꯧꯔꯒ ꯂꯥꯛꯑꯦ ꯌꯥꯏ ꯅꯨꯄꯥ ꯃꯆꯥꯅ ꯕꯖꯥꯔ ꯇꯧꯕ ꯍꯥꯏꯁꯦ ꯂꯣꯏ ꯀꯥꯎꯒꯜꯂꯤ ꯐꯗꯤꯒꯣꯝꯒ ꯆꯥꯒꯟꯗꯦ ꯍꯥꯏꯗꯣ ꯈꯪꯉꯕ ꯍꯦ ꯃꯩꯁꯦ ꯌꯥꯍꯜꯂꯒꯦ ꯂꯥꯡꯊꯣꯛꯈ꯭ꯔꯁꯨ ꯍꯥꯎꯇꯕꯅꯤ ꯆꯦꯅꯪꯕꯁꯦ ꯇꯥꯎꯈꯠ ꯂꯩꯔꯦ ꯍꯥꯎꯔꯅꯤ ꯍꯦ ꯃꯦꯝ ꯃꯅꯝꯁꯤꯅ ꯇꯥꯛꯄꯗꯤꯕ ꯁꯦ ꯀꯨꯞꯁꯜꯂꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯁꯧꯕ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯦꯝ ꯍꯧꯕ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯔꯦꯍꯦ ꯑꯃꯁꯨ ꯁꯣꯟꯗ ꯂꯣꯀ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯄꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯁꯨꯏ ꯆꯥꯎꯕꯅꯤ ꯐꯦꯟ ꯊꯥꯔꯤ ꯁꯣꯟꯗꯅ ꯆꯥꯛꯈꯨꯝꯗ ꯄꯥꯟꯒꯗꯕ ꯄꯣꯠꯁꯤꯅ ꯁꯤꯗ ꯄꯥꯟꯁꯤꯟ ꯊꯝꯃꯦ ꯀꯄꯥꯠꯀꯅꯤ ꯈꯨꯍꯥ ꯑꯃ ꯂꯩꯔꯦ ꯁꯣꯟꯗꯅ ꯂꯨꯖꯔꯤ ꯑꯃ ꯁꯣꯟꯗꯅ ꯖꯪꯒꯜ ꯂꯝꯁꯦ ꯄꯥꯛꯇ꯭ꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯂꯝꯁꯦ ꯄꯥꯛꯄꯅꯤ ꯃꯌꯥꯝ ꯑꯃ ꯀꯣꯟꯅ ꯂꯨꯖꯔꯤ ꯀꯨꯍꯥ ꯍꯧꯖꯤꯛ ꯎꯂꯥꯡ ꯊꯥꯗ ꯂꯨꯖꯕ ꯍꯥꯏꯁꯦ ꯀꯨꯍꯥꯒꯤ ꯏꯁꯤꯡꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦꯀꯣ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯁꯤ ꯊꯥꯒꯠꯆꯔꯤ ꯁꯤꯗ ꯑꯣꯏꯅ ꯊꯝꯃꯒꯦꯅꯦ ꯍꯥ ꯎꯕ ꯎꯗꯕ
시계수 동무자에 넣고 으스 시계수 동무자에 아두가 제 시계수 동무자에도 아ꯈꯣꯏ ꯊꯣꯡꯗ꯭ꯔꯦ ꯑꯁꯤꯁꯤ ꯀꯩꯅꯣꯝ ꯕꯦꯔꯥ ꯑꯃꯗꯤ ꯀꯥꯡꯉꯤ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯃꯩ ꯐꯪꯉꯤꯒ ꯐꯪꯗꯦꯒ ꯍꯥꯏꯕꯅꯤ ꯍꯩ ꯇꯥꯛ 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 ꯇꯨ ꯇꯥꯛ 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 ꯁꯤꯒ ꯊꯣꯡꯉꯗꯤ ꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯥꯔꯦꯟ ꯕꯤꯜꯁꯨ ꯐ꯭ꯔꯤꯅꯤ ꯑꯃ ꯂꯣꯏ ꯐ꯭ꯔꯤꯅꯤ ꯉꯥꯁꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯁꯧꯒꯠꯂꯒ ꯍꯥꯞꯀꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯕꯤꯌꯨ ꯑꯗꯨꯏ ꯃꯥꯏꯅ ꯊꯥꯛꯏꯕ ꯅ꯭ꯌꯨꯁꯁꯤꯁꯨ ꯂꯣꯏ ꯄꯥꯏꯁꯤꯜꯂꯦ ꯃꯌꯥꯝ ꯁꯤꯁꯨ ꯄꯀꯥ ꯊꯥꯏꯅꯔꯤꯅꯤ ꯂꯣꯏ ꯄꯣꯛꯈꯥꯏꯔꯤꯅꯤ ꯃꯥꯏꯁꯦ ꯌꯦꯔꯨꯝ ꯑꯅꯤ ꯈꯛ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣꯒꯤꯅꯤꯀꯣ ꯁꯥꯃꯨꯒꯤ ꯌꯦꯔꯨꯝꯅꯤꯀꯣ ꯃꯌꯥꯝꯁꯦ ꯁꯥꯃꯨꯒꯤ ꯌꯦꯔꯨꯝ ꯃꯌꯥꯝ ꯉꯥꯏꯈꯣ ꯂꯥꯏꯞꯇ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯂꯥꯛꯇꯪꯒ ꯃꯇꯝꯁꯤꯕꯨ ꯃꯇꯝꯁꯦ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯅꯣꯡ ꯅꯤꯅꯤꯁꯦ ꯐꯖꯅ ꯂꯦꯞꯇꯉꯩ ꯆꯨꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯅꯣꯡꯁꯦ ꯍꯥꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯗꯤꯟ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯗꯤꯟ ꯐꯔꯗꯤ ꯌꯨꯝ ꯄꯣꯛꯊꯣꯛꯄ ꯌꯥꯕꯅꯤ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯄꯥꯎ ꯂꯧꯅꯕꯗꯗꯤ ꯃꯌꯥꯝ ꯅꯣꯡ ꯇꯥꯔꯅꯤ ꯍꯥꯏ ꯉꯥꯞꯄꯒ ꯂꯣꯏꯔꯅꯤ ꯑꯍꯜ ꯂꯨꯖꯕ ꯀꯥꯟꯗ ꯑꯗꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯕꯣꯗꯤꯁꯦ ꯐꯕꯅꯤ ꯏꯁꯇꯤꯜ ꯕꯣꯗꯤꯅꯤꯁꯦ Kailangan. ꯁꯛ ꯌꯦꯡꯅꯤꯡꯕ ꯃꯤꯁꯨ ꯌꯥꯎꯔꯤꯅꯦ Tôi sắc bén đấy, sắc thi vào khôi thi cái đâu tôi đi. làm cái gì cũng thấy rằng làm cái này nó chặt ăn đi ăn uống nó rất ngoài đâu Alo bro, ngon rồi, ngon. thì cái muốn nó ngon là nó như cái rồi đi phòng Cảm ơn đi. càng phải thử càng mai càng dữ rồi mà sẵn mỗi người mà càng là cái gì mấy cái lớn rồi 아니 대부분은 대검이 안 되냐 거기 뿌어가 앞에 뿌어라면 세민이요 What kind of snack we? 아 야, đâu rồi? Đâu mà? Đấy. Đi trang một cái gì vậy?
mèo khả năng tụi nó sẽ hay là xăm cái pì gai mà mèo lại tất lại bây giờ mình lối chết nát rồi mèo ôi thà rồi chụp quá hay giang rồi xin chào nhà mà giang cái sầu gì đó cái đầu đi bơm tới giang xí sầu đó sầu đi với sầu gì mà sầu cái gì thì có số mấy sầu hàng gục phải mất hả à là cô lại tha đi sầu đấy xem phải là sầu đấy có phải là xe alu chứ mà tôm sẽ kinh thế thì thôi được cái nó đang tụi mình tu sẽ xuyên này này ăn muốn lâu lâu vậy được không? cái đấy muốn tất tông là cái thằng mình cái đó mình trao lên họ cái đó nó thật năng lực mẹ ngã lại ngã hấp ấy mình thằng cái là job ta rồi em ngã hấp ấy anh em tụi mình tu sẽ ăn muốn lâu vậy mà sáng mà ta thân là muốn nó đầy thì rồi xôi một cái xôi gì cả sau suy ra hậu này sau suy ra hậu này nó chú alu gì cái tí chăn nó thế na mà ra cái này thì xem mà cũng có bồi mềm số mấy chúng thầm mà cái mềm lại cái là cái mềm lại sẽ share trong sân view mềm nông là hàng giờ pa bị xem là vlogs hay thầm mà ní mềm ngã thùng một sẽ lôi đấy lôi phao ấy nó lại thả ra cái tôi mềm lôi sạc cái tanja này tôi maruai su bahapa cái sum lôi sendiri bani mềm phati gom thì lấy được tiền có phải phati gom thì lấy được tiền mấy mà tôi giảm phụ sản linh đó không không mà sạc cái này vào khối mobile lấy cái thả ra bani nó có mềm không bro vậy option gì đó option này mình muốn chúng mình lấy cái nào sắp rồi đấy không nghe lại mai thế đúng đấy là căng thằng cái mềm mà sao nuôi cả ra đi bò mềm chết giàu đấy hết mà ôi thì cái khăng cái bậc cang cái này mà sao nuôi đấy phải là mà đang làm cái pizza là cũng thầm mình bậc cang mềm gì sao cái số nó bút thô cái mềm làm dai cho bút thô cái phèn mà khát ạ hả thế cái dao cái luôn nó dao đi bàไม่เปลี่ยนอ่ะumrok lagi umrok lah umrok lagi umrokที่เล็กเลยฮะแม่ก็จะไปหาป้ายมันได้ได้เลยจุ่มจะลำได้กันนี่นะก็ชุ่มยำในชั้นเดียวจุ่มจะรู้แล้วก็คนไล่แล้วก็คนทำมาที่ปัทะกี่ตัวบางคนแม่สควอชมาเลยเลยเดี๋ยวที่อาลูที่กี่จุกไปเดี๋ยวชิงกี่จุกไปเดี๋ยวสควอชที่มาจัดทุกอย่างเลยให้ยังฮาวายทงก็ไกลๆเนาะชั้นเลยนะแล้วก็สัมพุทธตัวแล้วก็เนาะมาตัวเจอชั้นนู้นั่นแต่ที่ผมก็ต้องมีจุ่มเลยจะตัวเชี่ยคนเนี่ยจะตัวเชี่ยมีตรานี่คุณนี่เลยแล้วหลักตัวนี้บอกว่าเนี่ยเสาเลยอุปชันแบบนี้เสาเลยมันนี่จะพักไปกันได้ยังมาทักจะก็ไม่ไม่ดูนี่ในรักชุดใหม่บอกว่าแม่พแล้วผ่านจีนี่อาเซียนว่าในรักนี่พังอีกแล้วดูนะในไลฟ์ถ้าจะเป็นแม่ไลฟ์เสียต้องสัญญาใครเขาจะในไลฟ์เสียต้องสัญญาแม่มันซัพพอร์ตตรงนั้นสิแม่น้องน่ะได้โชว์ปฏิก็แม่เอาคนไม่ที่มาจ่าเสียมันจริงขนาดสิแม่บิฮาร์ยูปีรวมถึงที่ยังมันซัพพอร์ตตรงนี้ตรงนั้นว่าสิ่งนั้นก็แม่มวยจุ่มจะพัฒนาสาดีบ้างานนี้ก็สิ่งนั้นตั้งมาเท่าดีบ้าaloi bini jam chai hi ani mu pha de Jharkhand gi haziki ranchi kari jila no moi da moi chumai moi chon de jila ai ne bane ba ko
ꯈꯪꯉꯕ ꯑꯗꯣ ꯃꯥꯁꯤ ꯑꯩꯈꯣꯏ ꯃꯁꯥꯃꯛ ꯗ꯭ꯔꯥꯏꯚꯔꯅꯤ ꯃꯁꯥꯃꯛ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯀ꯭ꯂꯥꯁ 5 ꯈꯛ ꯇꯝꯍꯧꯕꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯖꯕ ꯃꯆꯥꯅꯨꯄꯥꯅ ꯏꯗꯤꯠ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯩ ꯊꯥꯡꯒꯠ ꯈꯣꯠꯀꯠꯅ ꯌꯦꯡꯉꯣ ꯃꯥ ꯍꯧꯖꯤꯛ ꯀꯔꯣꯔꯄꯇꯤ ꯑꯣꯏꯈꯔꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯑꯝꯇ ꯑꯥꯔ ꯔꯥꯖꯦꯁ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯃꯁꯥꯃꯛ ꯗ꯭ꯔꯥꯏꯚꯔꯅꯤ ꯑꯗꯣ ꯃꯥꯅ ꯇꯧꯔꯤ ꯃꯥꯒꯤ ꯏꯁꯇꯥꯏꯜꯁꯦ ꯑꯩꯈꯣꯏ ꯊꯧꯔꯒ ꯃꯐꯝ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯂꯦꯞꯍꯜꯂꯒ ꯑꯗꯩꯗꯤ ꯊꯣꯡ ꯈꯣꯠꯂ ꯎꯠꯄꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯃꯥꯅ ꯃꯐꯝ ꯃꯐꯝꯁꯦ ꯎꯠꯆꯕꯗꯨꯅꯦꯕ ꯃꯌꯥꯝ ꯃꯐꯝꯒꯤ ꯐꯖꯕꯗꯣꯀꯣ ꯀꯥꯡꯁꯤꯡꯁꯦ ꯃꯁꯥ ꯅꯣꯏꯈ꯭ꯔꯖꯥꯠꯅꯤꯕꯣ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤꯍꯦ ꯃꯥꯏ ꯀꯥꯡꯁꯤꯡꯁꯦ ꯑꯩꯒꯤꯗꯤ ꯕꯣꯏꯂꯔ ꯀꯥꯡꯅꯤ ꯀꯥꯡꯁꯤꯡꯁꯦ ꯃꯥꯅ ꯀꯔꯤ ꯍꯥꯞꯄꯒ ꯑꯗꯨꯅ ꯑꯃꯅ ꯆꯤꯡꯈꯠꯅꯁꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯨ ꯌꯨꯝ ꯐꯖꯕ ꯍꯥꯏꯁꯦ ꯄꯥꯝꯗ꯭ꯔꯅꯦ ꯃꯌꯥꯝ ꯀꯥꯔ ꯑꯇꯥꯡꯕꯗ ꯇꯣꯡꯕ ꯀꯥꯔ ꯑꯇꯥꯡꯕꯗ ꯐꯝꯕ ꯑꯁꯤ ꯄꯥꯝꯗ꯭ꯔꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯅ ꯃꯇꯦꯡ ꯇꯧꯅꯁꯤ ꯑꯩꯗꯤ ꯗꯁꯥ ꯃꯤꯒꯤꯁꯨ ꯃꯇꯦꯡ ꯂꯣꯏ ꯇꯧꯕꯤ ꯂꯥꯏꯛ ꯇꯧꯕꯤ ꯑꯗꯩ ꯀꯃꯦꯟ ꯐꯖꯕ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯕꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯗꯕꯅꯤ ꯆꯤꯡꯈꯠꯄꯤꯒꯗꯕꯅꯤ ꯁꯤꯌꯥꯔ ꯇꯧꯕꯤꯒꯗꯕꯅꯤ ꯑꯩꯗꯤ ꯗꯁꯥ ꯑꯩꯒ ꯂꯩꯅꯔꯤꯕ ꯐ꯭ꯔꯦꯟ ꯂꯩꯅꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯕꯨ ꯑꯣꯏꯔꯣ ꯑꯗꯣ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯕ ꯈꯪꯗꯦ ꯄꯣꯁ ꯇꯧꯕ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕꯀꯣ ꯂꯣꯏꯗ꯭ꯔꯣꯃ ꯍꯥ ꯃꯌꯥꯝꯇ ꯍꯥꯡꯗꯣꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯣꯏ ꯍꯥꯞꯄꯒꯅꯦ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯑꯩꯒꯤꯁꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯂꯥꯏꯐꯁꯦ ꯊꯥꯖꯔꯔꯣꯏ ꯆꯥꯕꯩꯃꯨꯛ ꯇꯧꯗꯣꯏꯅꯤꯅꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕ ꯑꯃ ꯍꯥꯡꯕ ꯍꯥꯏꯁꯦ ꯑꯋꯥꯕꯅꯤ ꯃꯌꯥꯝ ꯉꯔꯥꯡꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯉꯁꯤꯒꯤꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯞꯁꯜꯂꯕ ꯑꯇꯩꯗꯤ ꯀꯨꯞꯁꯜꯂꯔꯣꯏ ꯇꯣꯃꯦꯇꯣꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯃꯨꯜꯂꯛꯑꯦ ꯃꯔꯣꯏ ꯑꯁꯨꯕ ꯍꯥꯞꯄꯒ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝꯗꯗꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯥꯏꯕꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯊꯝꯖꯔꯒꯦ ꯃꯌꯥꯝ